Ozaga aiga wari chatharingaida ikhang khanghodana director Manihar satchangsilai soi lauki kibagi natte mina mahi phanglaga sawraktuna makhun thiduna maral ngakthuknaba hotnaba haibasi hauna sani afaba thabakki dabak pausiyada maming yawba haraunai fattaba thabakki maming yawrabadi kana so haraunade sengdoknai mahakna lakpagi maram khangi paumi bu thirakpani interview numitta hana unakhrabani umkhatnaduna kumai ama oikrabani manasu aibu ainasu mabu munna yengnai sak adum khangnabada luna thokhide editor na mabu taramna opoina haiki saheb lengsin biro kari thabaki oirabano Maniharna aibu pairapna yengi editor da onsanki oza ai sema thajakhrabani phangzale misak adu ozana takthok pidrabasu khangjare kanani na khangjare oza gunda neklaga matik thok palaknage mi bu badram tawba sardana Radesh nabu kalaktuna hekta haijan biribani sanabu pamlabadi pami hayo ozana khambo ina themki kapthabiyu leiba ki saknai ba sahib amana adugumba wakhal khanbi basumde paw adu aranba yawre hairagana sengduk piro paw piba mibu masak takpadi press ki niyam natte aingonda case to birak payagani phare sasare oza sa phan kise yazare thaksaro oza khoisu tungdadi khara yenglaga tawbiyune aihak yamna sauninglammi wa ngangninglaki sin ka thokke tawrei ozana ukhiduna mamit kublai tumina dum leiba taki aini haibabudi Manihar sahibna khangre adubu masak maming lotliba paumina masabu masak tathokchabadi niyam natte ithokraba kalamgi muk amuk hanna kamdauna kalamda hangatpa yagani ikhrabadi ikhredana mina dhamka tawraga iriba paumina lankhre haiduna surrender tawham thokpra paumi amagi tawdaba yadaba haibabu ahanbada yamna kupna thodok amabu summi sumde haina nainaba loinana karigi kaidawre kamdauna thokribano hairiba mantra ahumasi khangdaba yade metna uriba pawwa thok amasung table mathakta manilgi paw khara lawraga ibasi yanima khaide tawdabana phabraningi tongana yumpham oiba pawmi mangningai oirei haiba asi khanglai aigi asoiba kharabudi laikre tuminna laibana pharibra director Manihar yamna sakta khatchaba mi tani mi usitte wajaw ngangalli napal kajaba sen chaba hebagi maming chatpada sunatana nupida mityeng chumde lamsat kami hainariba officer mayamgi manungda amani mapandagi lakpa kanagumbo officer asawbsingna ahing leknaba nupi pami hairakpa yawrabadi Maniharbu thabak adugi akhanaba thorang tawnaba sinai mahakna education ga mari lainaba sport chu pairami physical education amadi sport ki mingda mahak nupi kayada hengo tusinbagi khudong sabasu phangi haine oza Indramani na mabu kaya yaningbagi moong utkide aigi misang sangbo oina karemnaki sahib na ibe Radesh nabu atombi oina lawre haiduna tajai madub zumbra Manihar yamna sauna asoibabu makhatana hairaki aidi nupiron beyadabra adudi hauzik case loiredana ozana nophet tawraga haiki adomna oza khanbada board member mayamna wanomlaga karan tawkhi haibasi sumledana director Maniharna Radesh nabu atonbi oina lawsinkhre haiduna iraklage Manihar sauna thokre wa makha taramdre ozaga aiga nophet tawna yengnaki kanglei paumigi paw sai thengna yeithat khraba Manihar sahib matungda mahak kari tawbu ngamkini imungi sahitya Manihar amasung Radesh nagi watho matam adugi phong sarabo wafam ama oiki miyamna kauna khraba thaudo kanglei paumigi diary nadi kaudri atei pause kya nasu inot piduna inaki
Achouba officerna phajaba nupi thabak hapiduna atonbi oijakhiba paumina thengba ngamba natte. Aina Radeshna mitarubasu leikhide. Mangtharaklaba nupi oibagi mapau tambadani. Irubagi kanaba phangle. Longcha longthup tawduna manghangi hotnarambi nupi amma. Manihar sahebna magi nupi atombini haiduna lauthoklamne. Nate Radeshna bu nungsijakiba nupadi kaidawkraba. Maitei nupibu apangbini natraga pangan sonbini haigadra. Haibiningba ma haibiyu. Manihar sahebna mapanda puruba sanaroising maruina nupi kayabu miramgi hotelda sarak tamkibagi pau. Ngasi ngarangi wa natte. Mahakna nupi singbu thabak pigani sanaroigi birti pigani asina singba kaya haisinbiduna nupi kaya amabu manghankre hainari. Mitnadi urude. Satluba sing adunadi khanglamgani. Mayam adugi marakta Radeshnadi maraibak phawre. Thabak phangkhre nupa phangkhre. Lona thupna dak leirabi sanura sing aingonda saruk thungdabadi oisano he Isor. Miram da lairik tamloba nupi nupa singna sanaba puruba nupi mina kanakani hekta ngangnarai. Karigumba kharadi thokpajane. Tasin kumjinabagi wani. Ngasisu adum tari. Ahan them Ramadu hizam memidu Kolkata da Bombay da masale hawi haye. Tadrane. Pumnamak asina kadai phawa somlibano. Karigino samlabi nupi sanaroi kayabu mapanda pubiraga sanabiriba. Sanaba yokhatpadi aisu pamjai. Adudi pamjade. Sport ka amaduga lapthoknabadi phagani. Pau wathokki marumda leiriba Radeshnagi punsi wari. Awa ana nanglaba imung amagi sahityadi yauri. Mathang thirubadagi tarakpa wari. Nungaitabadi poi. Pambai leijadrabi mahakna magi tanglaba haksangbu thabakka mantiknaba ngamkhiba maram leirammi. Manihargi damka ingthakraba matung khara leiraga ai isamakna punsi paumi oina Radeshnabu mayumda sattuna unarui. Ozanasu magi akupa marol khangningbadagi aibu thabani. Ainasu mangonda sengdokningba wafam khara leirammi. Isabu isak taklaga mamangda leploi. Aigi ming melai kausai. Mahusadagi khangjai. Kari thabaki lapibano. Leksinbiro. Radeshnagi samlabo wahaina aibu taram kausinduna phaminaki. Magi kada urai. Manihargi photo. Aina hodokloi. Ainasu adombu mahusadagi khangjai. Ngasi thajadana lapibabu kai maramgino. Radhe nangi paw ama ireipakta yaukhibadu aina isakhibani. Wari khara taningi. Aisu paw du thengnajare. Radeshnana singlemna makha tarakhi. Paw mi amu oina lengbirak ibra. Natraga hoi press interview lawba laksabani haina khanbirabasu yai. Adomgi punsi paw karino. Punsi paw. Radeshnana tubat nganglai. Aidi oktabini. Tabi khiba upi khiba paw wathok pumba sumbani. Aihak badminton sanaroi oina mapanda kyarak chatlure. Aina marak thatki. Oza Manihar puba natra. Hoi. Mahakna aibu mahausadagi luna tawbirai. Mahakna aigi asengba ngairi haiba aihak khangkhide. Aina mabu oza haiduna yamna samna loina saki. Sena hotraba mikup amada mahakna namduna aigi haksang sokki. Losinduna thamlai wafam madu. Kamdauna lek oirakibano khangkhide. Amungtang soikiba thawdang. Madugi asengba mahakna kayarak khudong chaba lawbikre. Aihaksu mai haiba ngamkhidre. Magi marumbi oiba takhi. Maramdi karigino. Mahakpu aihaki aphongmu nupa oirage haina ai khalakhi. Oifamsu thokpani. Sanagi ahanba sempakta mahakna khulamkha kaukhibani. Pabung leikhidaba matungda aina tawgadabase karino. Aigi waraba punsigi akoibada mahakna tanasu sangjafam leikhide. Radeshnagi mamitta mapi marik sinthaduna leikhiba wari. Ngasi aina karamna kaurugani. Radeshna ya school dagini. Hana supankre mapa leikhidre. Manaupi ahum maupa aniga Solabi mama kanani yengbigani.
kanana thakpigani mahak matomtani sarep phaduna lairik tamba loiriba mapagi mohut mareng sinduna imung pubagi bhar mathakta tahore kerani oinaba type tamse thabak kaya gi interview yauzare pak ek phangba ngamkhide wanom sen yaudabadi sak phajabana certificate yambana su pak hek yadre kaino madi piba tai maram asidagi radesnana aroiba pambai sizinaba takibani lapthokna khraba manihar sahib ka amuk naksinaba hoba taki Asagi khongthang paugi ahanba wakat amasung radesna unabagi press interview mairik pidagi maijaudi haukhidre maikai amaromda mai pakpagi nungaiba pokhi kanglei paumigi tumlamba kalam masan doctor gi hidak kapnaba yitum oiraga khunai asibu layengba ngambre yengge haibagi wakhaldi lakba horakhi radesna unarubagi pau oza editor da marik sumna tamduna sutahanki ozana aibu thakat po ina haibiki ibungona ibadagi kanabadi phangre ibadi kanade haiduna leithokpadi sumde igadabani pau tamgadabani pressman gi mathauni nahak thabak phanghodre adubu nangondagi hena awaba nanglabi nupi amadi thabak phangjakre lona thupna motlambi nupi amagi punsibusu namduna kanbikre aina madumak nungaise manihar sahib na krishu torpa ngamnaroi nanga manihar sahib ka hana nungaidaba lekhibra kaidobadagi unkhatnaribano oza aiga aroiba sangyengi interview numituda angakpa kumai ama tawjari aibudi sakmana khanghorobani wari adu khara tasidana lijage oza sanglaba punsi lambida thengnarakle amotpa kayasu hodong amubi kaino hodong amubi haibidi oza interview thorakpada hodong amubi ama imangda tubat landuna sakki marak adugi wari kya lehori ozana nokphet tawki tase nangi wari ataiso aigi mityeng haidokre mitta urakle hodong amubi sithaduna thamlamba numit adugi wari hausikti amuk karamna kauragani hodong amubina pikhiba phattaba mangal sanglaba lambigi wari kya ningsingli aroiba asagi khongthangna aibu kadaidano puriba ngasisu punsi khongthangdi leptri ai hak khangkhide kadaidano punsi khongjitki panthongpam amot palambi aigi khongjit hauri sahargi kaithel achauba tamna haigalakle nambul turen mapada leiriba ima ipagi mongpham mapada ngaihaktang leplammi pukning sengna mangal pinabiu haiduna khurumjarami adudagidi pantharamdana Kangla sahargi mayai lambi tamlai rickshaw tawningbani sen yaudi khongna satpa taki sahar manunggi kaithel numit khudingi mi kya thengnai mi amatang nate mi kya ni nupa amasung nupi sam sangba sam khakpa nupa saba nupi sabi mathel mathelgi leisa pakhang maring marangba phijat leiting phajaba kaya athiba kaya manam nungsibi nupi manam namthiba nupa leikhal leisugi mi sabul unai thengnai lengthainai miyam marak asida sumdring may lambi lanthorokle Kangla sana thong mapadagi awang pangna haigalakle lambi mayaida nungjaw amada khudi thirure makhada yengtharude ai ngai adubu asuk yamna satliba miyam nung asibu yenglaga adum chatna khimale saina khol ngai haktang khangduna sugatle thangnaba mikupta nung adu khungatlaga Gandhi Hall manakta khongbal mayada mafam sana thanumle lambi de lep huwa mi khrana yingna hoy aihak amuk chatpa horakle ningthi jaraba sahargi phajaraba lambi da haujikta othok lamba pana kodam ngaksang ngang na sairi badu thengneroi khongna net ke tawroi hek yengbada hangoiba pole
ꯁꯞꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯇꯩꯊꯣꯛꯅꯤꯡꯈꯤ ꯃꯤꯅꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯖꯁꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯀꯤ ꯁꯍꯔ ꯄꯤꯛꯆꯔꯕꯁꯨ ꯇꯔꯨ ꯇꯔꯨꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯑꯣꯏꯍꯟꯖꯅꯤꯡꯉꯤ ꯑꯁꯨꯝ ꯈꯜꯂꯨꯔꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯝ ꯃꯆꯦꯠ ꯐꯠꯇꯕ ꯈꯔ ꯂꯧꯊꯣꯛꯂꯒ ꯅꯣꯟꯊꯗꯨꯅ ꯇꯩꯊꯣꯛꯂꯝꯂꯦ ꯐꯠꯇꯕ ꯁꯦꯝ ꯃꯆꯦꯠ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯤꯠꯄꯤ ꯁꯦꯡꯕꯤꯗ꯭ꯔꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯃꯛꯇꯗ ꯅꯂꯥꯗ ꯊꯥꯗꯔꯝꯃꯤ ꯃꯤ ꯈꯔꯅꯗꯤ ꯌꯦꯡꯅꯍꯧꯏ ꯏꯊꯟꯇ ꯁꯦꯡꯕꯗꯤ ꯉꯝꯂꯔꯣꯏ ꯑꯃꯣꯠꯄ ꯂꯝꯕꯤ ꯑꯁꯨꯝꯅ ꯑꯩꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤꯕ ꯂꯝꯕꯤꯒꯤ ꯈꯣꯡꯂꯝꯗ ꯇꯥꯔꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯆꯨꯔꯨꯞ ꯎꯄꯨꯅ ꯆꯤꯡꯕ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯈꯔꯁꯨ ꯁꯦꯡꯅ ꯁꯦꯡꯅ ꯆꯠꯄꯗꯤ ꯂꯦꯞꯈꯤꯗꯦ ꯃꯇꯥ ꯆꯥꯔꯨꯔꯕꯗꯤ ꯆꯨꯔꯨꯞ ꯎꯄꯨ ꯑꯍꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯔꯝꯕ ꯎꯄꯨꯗ ꯃꯆꯩ ꯑꯃ ꯑꯅꯤꯈꯛ ꯌꯥꯎꯔꯝꯕꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯨꯞꯆꯤꯟꯗꯨꯅ ꯇꯥꯔꯝꯕ ꯆꯦ ꯃꯌꯣꯡ ꯃꯔꯛꯇ ꯂꯨꯄꯥ ꯑꯃ ꯑꯅꯤ ꯀꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯎꯈ꯭ꯔꯦ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛꯀ ꯂꯣꯏꯅꯅ ꯁꯦꯟ ꯐꯪꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯇꯝ ꯑꯁꯤꯃꯛꯇꯤ ꯃꯤ ꯇꯤꯟꯈꯠꯂꯛꯄ ꯍꯧꯔꯛꯂꯦ ꯏꯊꯧꯃꯛ ꯑꯣꯏꯅ ꯆꯠꯂꯤꯕ ꯃꯤ ꯃꯁꯤꯡ ꯊꯤꯒꯦ ꯍꯣꯠꯅꯔꯨꯏ ꯐꯜ ꯈꯛ ꯆꯨꯝꯗꯦ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯁꯪꯒꯨ ꯑꯃ ꯀꯣꯂꯦꯖ ꯀꯥꯈꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯟꯅ ꯍꯥꯏꯊꯔꯛꯇꯨꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯑꯪꯀ ꯑꯁꯤꯗ ꯈꯨꯠꯇ ꯄꯨꯔꯛꯄ ꯃꯤꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯤꯁꯛ ꯂꯦꯞꯄ ꯍꯣꯠꯅꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯂꯛꯏ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯃ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯏꯟꯊꯔꯛꯂꯕ ꯄꯥꯈꯪꯅꯤ ꯃꯇꯝ ꯐꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯈꯦꯡꯂꯕ ꯄꯥꯈꯪ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯏꯟꯅꯔꯨꯏ ꯅꯨꯄꯤ ꯀꯌꯥ ꯔꯦꯅꯨꯕꯂꯥ ꯅꯣꯅꯤꯕꯂꯥ ꯃꯙꯨꯕꯂꯥ ꯑꯦꯀꯥꯁꯤꯅꯤ ꯃꯦꯝꯆꯧꯕꯤ ꯃꯦꯝꯇꯣꯟ ꯃꯦꯝꯆꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈꯤꯕꯤ ꯅꯨꯄꯤ ꯑꯃ ꯀꯅꯥꯅꯣ ꯃꯍꯥꯛ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯊꯨꯡꯅꯈꯤꯗ꯭ꯔꯤꯕ ꯎꯆꯦꯛ ꯑꯃꯣꯝ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯝ ꯂꯩꯇꯦ ꯊꯨꯡꯅꯈꯤꯗꯁꯅꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯅꯨꯡꯉꯥꯏꯔꯕ ꯃꯊꯦꯜ ꯀꯌꯥꯒꯤ ꯃꯤꯅꯣꯛ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯋꯥꯍꯩ ꯀꯥꯔꯜ ꯀꯕꯨꯂꯤꯌꯥ ꯔꯣꯗ ꯑꯥꯒꯁ 8, 1966 ꯀꯂꯦꯖ ꯅꯧꯅ ꯀꯥꯔꯛꯄꯤ ꯐꯖꯔꯕꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯇꯨꯡꯗ ꯏꯟꯅꯔꯨꯏ ꯀ꯭ꯔꯤꯡ ꯀ꯭ꯔꯤꯡ ꯃꯔꯝ ꯂꯩꯇꯅ ꯈꯤꯡꯂꯨꯏ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯤꯠꯌꯦꯡ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒ ꯅꯝꯗꯨꯅ ꯃꯤꯆꯥꯟꯅꯍꯟꯈꯤ ꯑꯩꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯣꯡꯃ ꯑꯩꯒ ꯕꯥꯔꯨꯅꯤꯗ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯥꯅ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯕꯥꯔꯨꯅꯤ ꯀꯥꯖꯔꯨꯗ꯭ꯔꯤ ꯅꯃꯥꯏ ꯊꯛꯀꯅꯨ ꯀꯩꯗꯧꯕꯩ ꯃꯤꯡ ꯍꯪꯂꯤꯅꯣ ꯀꯣꯂꯦꯖꯇꯔꯣ ꯐꯅꯕꯨ ꯇꯥꯟꯖꯔꯦ ꯑꯩꯁꯨ ꯀꯣꯂꯦꯖ ꯌꯧꯒꯗꯕꯅꯤ ꯈꯣꯡꯕꯨ ꯑꯣꯏꯃꯤꯟꯅꯕ ꯌꯥꯔꯦ ꯕꯥꯔꯨꯅꯤꯗꯁꯨ ꯑꯣꯏꯃꯤꯟꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯕꯥꯔꯨꯅꯤ ꯂꯝꯕꯤꯗ ꯄꯟꯕ ꯄꯤꯕꯤꯅꯨ ꯍꯦꯟꯒꯠꯄꯤꯈ꯭ꯔꯣ ꯏꯀꯥꯏꯖꯩ ꯃꯤꯡ ꯑꯗꯨꯃꯇꯪꯗꯤ ꯈꯪꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯦꯂꯩ ꯑꯩꯗꯤ ꯑꯗꯣꯝꯒꯤ ꯃꯤꯡ ꯍꯪꯖꯈꯤꯗꯦ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯃꯤꯡ ꯔꯦꯅꯨꯕꯂꯥ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯝꯇꯣꯟ ꯀꯧꯗꯦ ꯑꯃꯠꯇ ꯀꯧꯗꯦ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯏ ꯑꯦꯀꯥꯁꯤꯅꯤ ꯀꯔꯤꯒꯤ ꯃꯤꯡ ꯍꯪꯂꯤꯕꯅꯣ ꯑꯗꯨꯕꯨꯔꯣ ꯃꯤꯡ ꯑꯗꯨꯗ ꯆꯤꯊꯤ ꯑꯃꯇꯪ ꯊꯥꯖꯔꯛꯀꯦ ꯇꯧꯕꯅꯤ ꯆꯤꯊꯤ ꯌꯥꯝ ꯇꯧꯕ ꯉꯝꯃꯤꯅ ꯅꯪꯗꯤ ꯉꯁꯤꯇꯪ ꯊꯦꯡꯅꯔꯒ ꯑꯗꯨꯛ ꯊꯨꯅ ꯑꯩꯅꯗꯤ ꯑꯗꯣꯝꯕꯨ ꯅꯤꯡꯖꯔꯛꯄ ꯀꯨꯏꯔꯦ ꯍꯌꯦꯡ ꯄꯤꯔꯛꯀꯦ ꯁꯦ ꯃꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯣꯕ ꯄꯤꯔꯛꯀꯅꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯒꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯁꯅꯥ ꯔꯥꯅꯤ ꯀꯧꯏ ꯂꯩꯁꯅꯥ ꯔꯥꯅꯤ ꯑꯩꯅ ꯆꯤꯟꯐꯥ ꯄꯨꯍꯧꯏ ꯑꯩꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯏꯁꯩ ꯉꯪꯗꯨꯅ ꯀꯣꯂꯦꯖ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯊꯃꯣꯏꯅ ꯁꯛꯈꯤꯕ ꯅꯨꯡꯁꯤ ꯏꯁꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯄꯔꯦꯡ ꯈꯔ ꯕꯁꯟꯇ ꯂꯥꯛꯑꯦ ꯊꯋꯥꯟ ꯊꯥꯗ ꯊꯦꯡꯅꯔꯨꯔꯦ ꯈꯣꯏꯗꯥꯕ ꯂꯩꯔꯥꯡ ꯑꯩꯅ ꯎꯆꯦꯛ ꯂꯥꯕꯅꯤ ꯅꯪꯅ ꯎꯆꯦꯛ ꯑꯃꯣꯝꯅꯤ ꯄꯥꯏꯃꯤꯟꯅꯁꯤ ꯖꯨꯔꯥ ꯖꯨꯔꯥ ꯁꯛꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯏꯁꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯇꯛꯁꯤꯟꯕꯅꯕꯨ ꯀꯜꯂꯕꯗꯤ ꯅꯨꯄꯤꯅ ꯌꯥꯗꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯆꯤꯊꯤ ꯂꯧꯈꯤ ꯆꯤꯊꯤ ꯍꯜꯂꯛꯈꯤ ꯊꯃꯣꯏ ꯄꯤꯔꯝꯃꯤ ꯊꯃꯣꯏ ꯄꯤꯈꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯃꯤꯡ ꯀꯥꯎꯗ꯭ꯔꯤ ꯃꯥꯏꯊꯣꯡ ꯀꯥꯎꯗ꯭ꯔꯤ ꯐꯖꯕꯅꯤ ꯁꯨꯝꯍꯠꯄꯅꯤ ꯃꯦꯂꯩꯒꯤ ꯂꯩꯁꯅꯥ ꯌꯥꯎꯗ꯭ꯔꯕ ꯃꯦꯂꯩꯒꯤ ꯄꯨꯟꯁꯤꯅ ꯎꯆꯦꯛ ꯑꯃꯣꯝ ꯑꯃ
ꯅꯍꯧꯅ ꯊꯤꯈꯤꯁꯤꯔꯥ ꯃꯦꯂꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯁꯅꯥꯔꯥꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ